Akashbani Imphal R.K. Gorani na pau pajari. Manipur da hayang lining lai sol amadi mahausa gi chane bi galoina na sajibu nongma panna cheraw pangthokani cheraw gi thorom masi yum thong khun pangthok na ba sem sanari numit asida yum gi lining thong lai mere mida kungi anawa pen mana masing yauna hai lai katna ira thoni jagani numit asida lakpada Manipur Bidhan Sabha gi adaksa thoksom saitabata yauna lusingba kyani yafa paujel pirakli maki paujelda adaksa thoksom saitabata hai mitegi chahi hoba numit sajibu nongma panna lakpada Manipur gi meyamda yafa paujel pijari numit asi mathelu koi langba yumkai sengdokpa amadi chingkaba khangnatana akhoi punchi anoba khongchat ama hobagi tangkakni amadi numit asina lakpa akhoi apunbagi sakta modu hena sesilhan bo oirasanu numit asina lakpa lamdamasta laiminara ba akhoi maselgi marakta ingtapa amadi nungsi chana basu puraklasanu MLA Kongkham Robindro nasu sajibu nongma panba serawbana lakpada yafa paujel pirakli maki paujel da Sri Robindro na hai numit asna lakpada raija asta dariba mipum khuding baki thamoida ingtapa nungsinaba amadi apunba Manipur ma sagat pangam oirasanu Manipur Pradesh Congress Committee MPCG nasu sajibu nongma panba serawbana lakpada miyamda yafa paujel pirakli IGR sauna sindrangasi Imphal East Jilla gi lamlongai Mandri Pukhri laiba Valley View da Major Bob Khating ningsing thorom pangthokre thromadu saruk yaraduna Rajapal Ajay Kumar Bhalan hai Major Bob Khating asi laiba asi gidamak achoba thodang yakhiba Bharat Lanmi achangba maparini mahangna torma thabak sing asi singtharaduna Rajapal na hai mahangna Bharat ke ngak sigli lamda da natana laiba asi sakul thorange thabak kaya dasu achoba saruk yarumki Rajapal na hai Manipur has witnessed challenges and complexities over the years, but the life of Major Bob Khating reminds us that our strength lies in unity, in dialogue, and in working together to build a peaceful and prosperous future. His example teaches us that true leadership is not measured only by position or power, but by ability to serve the integrity, humility, and vision. I commend the author and publishers of this book for documenting the life of this remarkable personality by bringing his story to a wider audience. Tungda Rajapal na Major Bob Khating gi punchi wadi yumpham oiba larik amasu phongki larik ase Major asigi machanupa John S.R. Khating na ibani numit humni chathakadaba folk amasung creative music festival ngasitagi Ukhrul Jilla gi New Kanen Village ta hokre Manipur State Kala Academy Imphal na sindona pangthokpa thoromasida tongan ba folk music amasung creative music ke lamda khanghairaba mioi kyana saru yari Imphal West Jilla gi malom dangrang numidang chief engineer amagi jumda bom nang sindona phokai henkiba dubu yaningdeba phongdoktana ngasi miyamna wakat mifam chathakre mifam adu da saruk yakhiba singna mirekta bom nang sinba yaningde aikhoi masel nungsinana laiminasi haiba play card sing paiduna kholau kaya lauki India Med Department Imphal Center na haidi Manipur da hayeng phawba akhak araw yawna nong suraba yai phibam asi raija asigi jila khudingmakta mayuk naraba yai adu moinamak laglib irai nimitadi jiriba none tamenglong amasung senapati natana atai jila singda nong suroi hairi Madhya Pradesh ki Indore da mathol ahum wangwa yum ama mai sakpada mioi taret laikhidre ahumna aso opa nangle police ki pauna hai thawdok asi ngasi ayupung mari aduwaida Bengal Square da labi yum amagi mamangda electric car ama sastoroga thambadagi short circuit thoktuna mai sabgi thawdok adu thokhibani thawdok adu da imung amagi mioi taret punna laikhidabani thawdok thopam da raijagi mantri Kailas Vijay Bhargya na chatuna yengsinki mahangna thawdok adubo nungaitaba phongdokladun hai mai sabgi thawdok asi thijinaba committee ama semlagani asiguma laibak thiba thawdok asi thoktanabagi damak sarkarna electric gari sing charge tawbagi anuba chana kanglon ama semlagani haina so mantri na phongdokhi atopa mai sakpagi thawdok amada New Delhi palamda ngasi ayupung tare aduwaida building ama mai sakpadagi mioi tare laikhidre Delhi Fire Service ki pauna hai mi kanaba fire tender kontramadu sejinaduna mai adu kanaba honaki Mukhyamantri Rekha Gupta na thawdok odugi matangna thijinaba inquiry committee ama semlagani haina laukthokre Raija kungi Raja Sabha MP Yankhai Mapan ngasi makhoigi matam loire MP sing adugi manungda nupi mapan yauri makhoigi thabak paibi matam loibigi farewell pibigi tharomda saruk yaraduna Pradhan Mantri Narendra Modi na hai member sing asna lawramba thaudang singwa matam pumda ningsingduna lehauragani mangna hai makhoina rajnitiki lamda amasi leibak asbu yaipana lawramba thaudang singtha ningai ni pauloi jare